Iramnamasu konbiriba ima ibemabu ipoknona khurumjari loinana ngasi konthokjam lairemi saukhat thauganlu na sinbiduna pangthokliba program asida daista lengchinbiraba punambu kusu ikai khunubasari loinana lekaisdagi ate lam atopadagi sorbu khoiramba lakiriba punambu kusu ikai khunubasari aikoigi Thai dagi lerak laba ipai pusingi umang lai isor si akoina sumaina jaksan na thambi base sumaina umang koina lai base irei lai jabane tubu si konthok jam ge sapat thawan lukna sumaina semgat na thambi base yamna nungai je hana thagasan aikoina ngasi sasari base isor ge thawjani isor ge thawjani yaudana koina thabak da tawa mamjade aduna akoina sigaloina loinana akoigi mayamgi seba singamjanaba sarkar si amhana sunakwa ngamnaba akoigi Dr. Sapam Ranjan Basu amuk kahamna thagat biduna atai sembat sagatpa da mateng pangpa ngamanbiu loinana Ranjan hasu yamna sarkar si sabina bada yamna mabuk mara tapa ing tapa tanda bada yamna baba tumba anga amane dona isa sibu amana thagat biduna lakadori ba 2021 22 sida suba mai pahanduna isor gi semba sagat ba te kendra segi awar ba lai basinda semba sagat ba yaw ngaman biu hai ba pamprasita hai sara ko na thagat